ꯑꯍꯥꯟꯕꯃꯛꯇꯗ ꯂꯩꯔꯣꯜ ꯂꯩꯃꯩ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯁꯣꯆꯤꯟ ꯁꯥꯄꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯏꯄꯤꯁꯣꯗ 18 ꯁꯨꯕ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯥꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯏꯕꯦꯂꯩ ꯀꯤꯔꯛꯂꯗꯨꯅ ꯃꯆꯥ ꯑꯅꯤꯒꯤ ꯀꯥ ꯇꯥꯟꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯆꯥ ꯑꯅꯤꯁꯨ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯕꯦꯀꯤ ꯃꯃꯥ ꯏꯕꯦꯂꯩꯅ ꯌꯥꯝ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯕꯦꯀꯤ ꯃꯃꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯗꯨꯕꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯕꯦꯀꯤ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯃꯥꯗꯤ ꯒ꯭ꯌꯥꯟ ꯈꯔꯗꯤ ꯑꯗꯨꯃꯛ ꯇꯥꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯃꯥꯗ ꯍꯪꯂꯤꯕꯅꯤ꯫ ꯏꯕꯦꯂꯩ ꯃꯆꯥꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯑꯁꯦꯡꯕ ꯍꯥꯏꯔꯨꯔꯕꯗꯤ ꯃꯆꯥ ꯑꯅꯤꯗꯨ ꯀꯤꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯋꯥ ꯊꯩꯗꯣꯛꯂꯒ ꯈꯨꯝꯂꯛꯏ, "ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯏꯃꯥꯅꯅꯦ ꯊꯕꯛ ꯑꯁꯨꯝ ꯇꯧꯔꯤꯉꯩꯁꯤꯗ ꯑꯋꯥꯡ ꯊꯪꯕꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯣ ꯌꯨꯝꯊꯛꯇꯒꯤ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯔꯛꯄ, ꯑꯗꯨꯗ ꯏꯃꯥꯅꯅꯦ ꯈꯪꯂꯤꯕꯅꯤꯗꯅ, ꯑꯗꯨꯗ ꯏꯆꯥ ꯑꯅꯤꯒꯤ ꯃꯅꯥꯛ ꯇꯥꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯁꯤꯅꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯖꯤꯜꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯕꯦꯀꯤꯅ, "ꯑꯌꯥ, ꯑꯁꯦꯡꯕꯔꯦ ꯏꯃꯥ, ꯀꯗꯥꯏꯗ ꯂꯩꯍꯧꯒꯦ? ꯑꯩ ꯐꯥꯔꯨꯒꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯃꯥ ꯏꯕꯦꯂꯩꯅ, "ꯏꯕꯨꯡꯉꯣ, ꯉꯁꯥꯏꯅ ꯆꯦꯟꯈ꯭ꯔꯕꯅꯤꯅꯦ, ꯂꯩꯔꯝꯂꯔꯣꯏꯀꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯕꯦꯀꯤꯅ, "ꯑꯁ, ꯑꯗꯨꯗꯤ ꯉꯁꯥꯏꯅ ꯍꯥꯏꯔꯛꯎ ꯌꯥꯗ꯭ꯔꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ "ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯧꯗꯣꯡꯕꯨ ꯀꯤꯔꯤꯌꯦ, ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯩ, ꯑꯩꯈꯣꯏ ꯏꯆꯥ ꯃꯆꯥꯅ ꯀꯤꯒꯗꯕ ꯑꯁꯤꯗ" ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯥꯏꯕꯗꯣ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯊꯣꯏꯕꯁꯨ ꯊꯕꯛ ꯆꯠꯈꯤꯕꯗꯨ ꯍꯟꯖꯤꯜꯂꯛꯂꯗꯨꯅ ꯏꯕꯦꯂꯩꯕꯨ ꯀꯧꯔꯛꯂꯤ꯫ "ꯃꯃꯥ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯑꯩ ꯍꯜꯂꯛꯂꯦꯅꯦ." "ꯍꯩ ꯃꯃꯥ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯍꯥꯏꯕꯅꯤꯅꯦ" ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯀꯧꯔꯛꯂꯤ꯫ ꯏꯕꯦꯂꯩꯁꯨ ꯇꯥꯔꯗꯨꯅ, "ꯃꯈꯣꯏ ꯄꯥꯕꯨꯡ, ꯇꯥꯔꯦ ꯇꯥꯔꯦ" ꯍꯥꯏꯗꯨꯅ ꯃꯆꯥ ꯑꯅꯤꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯕꯅ, "ꯍꯩꯃꯥ ꯃꯃꯥ, ꯅꯪꯗꯤ ꯅꯆꯥ ꯑꯅꯤꯒꯤ ꯀꯥꯁꯤꯗ ꯀꯩꯗꯧꯔꯤꯕ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯤ꯫ ꯏꯕꯦꯂꯩꯅ, "ꯃꯈꯣꯏ ꯄꯥꯕꯨꯡ, ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ, ꯑꯗꯣ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯣ, ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯟꯅꯒꯗꯕ ꯂꯩꯔꯤ, ꯑꯩꯁꯨ ꯉꯁꯥꯏꯗꯩ ꯏꯃꯨꯡꯗ ꯆꯪꯗ꯭ꯔꯤꯕꯅꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕꯒ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯊꯣꯏꯕꯅ, "ꯏꯆꯥ ꯑꯅꯤꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯃꯃꯥ?" ꯏꯕꯦꯂꯩꯅ, "ꯃꯕꯥꯅꯤꯒꯤ ꯀꯥꯗ ꯂꯥꯏꯔꯤꯛ ꯄꯥꯔꯝꯒꯅꯤ." ꯊꯣꯏꯕꯅ, "ꯑꯗꯣ ꯅꯪꯅ ꯉꯁꯥꯏꯗꯩ ꯏꯃꯨꯡꯗ ꯆꯪꯗꯔꯤ ꯍꯥꯏꯗꯨꯅ ꯀꯔꯤꯒꯤꯅꯣ ꯃꯃꯥ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯤ꯫ ꯏꯕꯦꯂꯩꯅ, "ꯃꯈꯣꯏ ꯄꯥꯕꯨꯡ" ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕꯗ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯇꯝꯂꯤ꯫ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗ, ꯃꯃꯥ, ꯉꯁꯤꯇꯪꯒ ꯌꯦꯡꯈꯤꯁꯦ, ꯍꯣꯔꯦꯟ ꯀꯔꯤ ꯀꯔꯤ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ, ꯑꯗꯨꯒꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕ ꯑꯣꯏꯔꯒꯗꯤ ꯍꯌꯦꯡꯃꯛ ꯈꯨꯔꯥ ꯑꯃꯥꯏꯕꯗꯨ ꯀꯧꯔꯒ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯂꯁꯤ, ꯑꯩꯁꯨ ꯏꯔꯨ ꯑꯃꯨꯛꯇ ꯂꯨꯖꯔꯨꯈꯤꯒꯦ" ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯕ ꯏꯔꯨ ꯂꯨꯖꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ, ꯅꯣꯡꯁꯨ ꯀꯟꯅ ꯑꯗꯨꯃꯛ ꯇꯥꯔꯤ꯫ ꯊꯣꯏꯕꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯨ ꯅꯣꯡꯒ ꯇꯥꯕꯒ ꯆꯥꯛ ꯉꯟꯅ ꯆꯥꯊꯣꯛꯂꯒ ꯇꯨꯝꯅꯔꯤ꯫ ꯏꯕꯦꯂꯩ ꯄꯨꯡ 11:30 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯏꯕꯦꯂꯩ ꯃꯃꯤꯠꯇꯨ ꯄꯪꯂꯤ ꯄꯪꯂꯤ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯣꯏꯒꯤ ꯇꯤꯚꯤ ꯀꯥ ꯑꯣꯏꯔꯤꯕ ꯑꯗꯣꯝꯗ ꯍꯪꯀꯠ ꯍꯟꯗꯥ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯏꯄꯤꯁꯣꯗ 18 ꯁꯨꯕ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡꯒꯤ ꯏꯄꯤꯁꯣꯗ 19 ꯁꯨꯕ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯁꯣꯆꯤꯟ ꯁꯥꯄꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫